Hello friend, Manipur Mirror Mambu, Taramoxari. Ngasi channel asina thagat sagadu video si akhoi Meitei community gi oiba adugumba Yek Salai gi matangda ai hakki knowledge khara sum myam thamjabani. Masi matang che hana mamang da channel asina video anirak suna thagat pa laikre. Adubu video da akhoi gi photo gumba kari gum khara sum video gum khara sum hapado aina sum nungai tadana video da budi aina lokpho thamgrabni. Kakthag reh batare. Adubu hakki viewer Yaki subscriber karasum video ayamba comment sa dumpir pa Yek Salai matang video thagapiu na aduna ai tangai mufadana ayana kangjaba kara yaki knowledge karasum ayana thamjabani maramusina ayana ngasi thamjariba Yek Salai matang da wafum kara thamjariba si yaki igi wakal dole jaba yaki knowledge karasum share tokjabani masida asubaram yawakpa leiraga sum ayana ibungak pigini haidana ambukana haijari akhoi Manipur da laibiriba community asigi Haurakfam asi akhoi salai sida pu amusung laimirembi anigi macha oina akhoi lain thong sanamahi mathangda akhoi ibdo pakhang basi oirakpani aduna ibdo pakhang bagi charon suronda mu kamai lakhebda ibdo pakhang bisina akhoi lainura tariat haiba lairembi tariat panaraga mangang luwang khuman angom moirang sarang lesang them amusung khabangamba asumaina akhoi Yek Salai tariat asi thole masigi matungina akhoi akhoi mangang dasu mahaki sagai me ama punjalaga adumai lei luang dasu dumaina punjal lei bani habidi mangang sidagi amu mahaki amu saron suron me ama tholok khadoini adumai tawdana akhoi mangang yekta leidiba sagai cha group ama adagi luang yekta leidiba sagai cha group ama sumai tum khaidongna ga lamdam sida akhoi Meitei community asi sandurupuni aduna akhoi Manipur da akhoi hoji hainariba akhoi anabana comment da pidai je Pakhang Leisa bina namba oiba haitare akhoi Yek thona hoji kamai tobno khopuno guys aduna hoji ki akhoi atege sunate Yek thona ba je akhoi sagai cha punumak se akhoi moi gi tongana Yek haidana lengdare aduna mangang da sorana sagai chani gi phumanga mu leiba aduga akhoi luwang yekta chama ga mari dumai lei adumaina khuman da su 184 Malay, aduga angom dana 95, aduga moirang da 98, khabanga mada 39, amasung sarang sang tenda 59, sumaina leinaba. Sumaina akhoi moi makhoi Yek sida akhoi sagai pull ga leimina base. Masigi sagai singje samai da mangang da leiba akhoi sagai chani ni phumunga je makhoi longna leinaba yadi Yek thongna yana sumai hainabani. Aduna akhoi mangang le sam harabada hakki sagai je thodamni. Haka akhoi thodamga nongmai kafam ju mangang ni thodam ju mangang ni ani je Yek thongne sumaina pibe bitare aduna hari basi mangang luang khuman sumaina khaidu makhoi sagai jina kol lairi base masi Yek Thoknaba haidana adumai hainabani aduga akhoi sagai sigi akhoi salai haitar gadi akhoi ngasi sijinariba Manipur gi Meitei gi firan ena hari base masu tare ki firan haije angang ba kaina masu mathang la naina laise masi akhoi samnai da mangang sina angang ba masu oi sumaina sum khaide aduna isa na akhoi lamdam sida laibi ba akhoi Meitei oibi bitaragadi masi dum kharam khaide dum khangang badrang khalle isagi Yek khangani isagi masu color khangani aduna hari bisida Yek Thoknaba haibasi hojigi ayakse mangang manung oitaragadi mahaki sagai duna kya kai keno oiduna Yek oiduna mangana luwang la kai no oiduna haibasi yengnaraga dum Yek thona de yam laina khamnga tani hadana dum haijege adu isagi sagai joi jaba aduga hakki Yek Salai je kaino khangdaragadi madumadi lure habidi madu ahalamanda dum hangbiyo dum khangani haidana mayam thamja aduna hojiki akhoi Yek akhoi mangang luwang sumaina sagai mayam punjalaga leiribise masi sorangna habitare akhoi sagai je pulamna satret tanipan dumain leiranga dong male ai masing de chapchan de khangdre adubu hariba mayam je khoina sumpa phu leibim ngamba nati hadi aigi sagai ji aigi kai Yek thoke koke de ngamba ja nati adubu larik ama akhoi PDF file su sum net su dum thengna yawi yan su loktharaga su leibide lei adu mamangi video in thagat kibdu sumayamna aigi sagai aduni ai Yek kai oiduna khotuna hangapyam yawe adu reply su pi adu hanbada da adum video kanoje awaba moi habitare habidi sagai si yambanina aduna isa na isagi Meitei habdu obibu itaragadi
isagi Yek Salai di dum khangam gani haidana imam thamjage adu Yek Thoknaba haiba matang da hana ngai panjage bidoni khoi mangang da leminari ba sagai khuduma mokhoi longna leina ba yade Yek Thoknai haidana ba hai adumai tawdana luwang da leminari ba sagai khuduma adumai haiba tare adu natraga mangang da leiba luwang da leiba adu ngai de mu yaba haiba tare adumai pibane aduna hojiki ehana haijari se khoi ngasi lairiba khoi mitai community da lairiba isilana oksingja asamba amtanate sum yang kaluba matamda khoi je karam haurakkhibagi habje khoi history laibani abadi khoi salai sida pude horaklaga khoi ido pakhang ba sumai laaga isa isa gi mangang luwang sumaina laiba singje asi mayam lakni ado sagai sagai gi su khoi apokpa nu khubam loi lainari bani aduna khoi gi ai su thodam hai tar gi thodam sagai apokpa haidana mulai ado thodam sagai sida mu khoi gi thodam na mayam mu taminai ni mi mayam sumaina laibani khoi lamdam sil lairiba khulei habitare khoi Haurakfam habitare masini khoi Yek Salai gi matangda ina khangjaba knowledge khara myamna share tawjaba aduna myamna video si yengbiriba sirinok singbu channel asina thaga phungdoksari loina video si matang swai lusinjari thank you very much